Welcome back to my channel. Ngasina shabot chamthong oina tawrani utunga yawe tilo khara thakjare duga shabot ko shabot sari e hapjan jarani ma'am jarage ukhai birani ma'am mani ngahak tang fajana ukhai bira mahi dum hapjan jar masa ngamnadebako akhoi inemboksu masa ngamde akhoi nupatu masa ngamde angangsu masa ngamde aduna moigidamakta chamthong oina tawre mayam nga thakjarage ina machi segairaga hapjarabane sewde makhum kupjarage mayam adegi thum khara thakjallage ngahtangka soholani aduga thangda yarani mayam sina next item ni asina akhoi nga tin fish to nga kauta do adu oina thongjarage mayam se mackerel se adegi akhoi alu leire tomato leire kaino akhoi tilhau leire aduga chanam leire sina akhoi paste ni jira morok adegi machu loi hape aduga aina asmaina mackerel gi mahi se sumaina hapjabako anina mahau ama leyebako sina ngauba kanda akhoi khangsu sare mayam ji thau hapjarage mayam thau sare akhoi tilau hapjarage tilau se brown oire ado aina sanam se thakjarage mayam thaga muk ngahak ngau kaino tawrani ngaurani ko nang machi se am phajare mayam akhoi macha je mai kaino kansale ano thakpa yare ngahak kupjarani mayam makhum kupjarage hiji makhumse hangjarage masala se kansale hapjanjare hinjang je sauba hore ado thum thakjarage mayam asi leire meat masala thakjarage mayam akhoi mi ahum khatagini akhoi inemboy di jaroi mai masa ngamdrabanina do akhoi ai naw nupani aini akhoi kubongni akhoi ahum jarani ngahtanga soholaga do thangda yarani mayam ametpini sina kangla uyen alu tilhau rape sina akhoi tonin kho sina ngari leire morok leire ametpi loijare totpa aduga hinjang su lo thakjarage mayam igi hinjang mathel loijare sina kauta nga thongba tin fish ade sina kangla uyen ametpi aduga sina chamthong